Federal Students Organization Kangleipak Feshok na sinduna Khongjom de palan tawkre palan thoramadu da laikidraba thawbu singi mafamda hailei katuna ikai khumdaba utki loinana tronglawgi thawtokta laikidraba singi mafamda ikai khumdaba su utki Feshok Kasing District Council gi District Head Office asida ekoi gi thongmi singa loinana Khongjom lan famda thawaina ponta pikraba thawba sing makoi gi thongna lingjen adobo ikai khumdaba utjaba oina khoi ngasi Khongjom de se koi observe tawjabani loinana Vida Pukilar ko terrorist singa ahingda maitei civilian singi mathakta chatharakiwa terror attack aduda akhoi mamagi mathanungda tumjaduna leijariba pikliba nawa ani gi thawai lobigiba aduda natana haiba thawdo adubu yaningda ba utuna khongjang changsiluba khongjang loi ahumbu CRPF personnel singna without any warning da tergas kapa amadi lathi charge tobugi mohta direct nomai kaptona thawai lobigiba bu akhoi Federal Students Organization Kangleipak Feshok Kasing District magidagi yaningda bu phongdokli loina na ngasi Maribak ningba maramdam ki damak hanba leitaba thongnaga loinana maribak ki damak thawai katkhiba athauba sing adugi mafamda ngasi gi lengak pairiba akoi gi yaitong phumdongboda leibiriba miyoi sing asina athauba sing dugi mafamda hailei kachaduna makoi gi mafamda ikai khumnaba ulibase akoi gi matam aduda leikhidraba ahal laman maribak ki damakta thawai katkhaba ahal laman sing aduna penbi ramgadra haibase akoi Federal Students Organization Kangleipak Feshok ki megi